Thoubal district Salungphamda police commando singa nongmai kapnabada khulngakpa ama leikidaba amasung miyoi tarukpuna fajinkibagi Thoudok Thoubal spga JAC ga hiram amatada Yanakhiba Leite lanna Pao Sandokpiganu laibak thibani haina JAC gi maikaidagi phongdorakle Angi akoigi nang tang tara marida akoi Salungphamgi laibak thiba Thoudokta akoi khungakpa taruk fajinkhiba amadi khungakpa amabuna yamna minungsi leitana tathina hatokpiba masigi semkhiba JAC ga Thoubal spga ngarang akoi numidang gi pung around 8 gi adwaida akoi unajabani masi unabada akoi na karigumba condition kar thamame haiba khungakpa hatpada chenariba akoi police personnel sigi mathaka departmentally inquiry ma dawrkanda magi mathaka lobe lokhat pam tokpa action lokatiba haibidi thawtri permanent to hanbi haiba amadi hajin giba khungakpa jingsi athuba matamda unconditionally thado anbi haiba sing matang sida akoi si wari sanaraga pola kan da akoi ikhang khanguduna akoi JAC ga akoi gi Thoubal SP side ga akoi yasinari haibagi akoi kari haibitare Facebook da viral orpa sigumba remorse na maram orakanda akoi leiriba akoi praja section khudimak akoi yam samamnaba ama thoanba masing matang akoi karigumba khara thamjake akoi na thamameba yes akoi karigumba condition khara thamamibido chumi akoi madu akoi yam chumi tawutabu haiba Thoudok sigi oiba yamna positive response ma lakriba makaidi akoi makhata na khongjang changsing gani haijaramani madla akoi na JAC ga SP ga akoi Yanakhiba Leite chumna khake akoi condition du thamaba kanda si tobiu haiba adu khakani koina thamjarami si adu akoi yasinare adu ga problem si loisilakre haibagi remora ma akoi sandore ise mayamna thajabikenu akoi makhata na akoi JAC na makhal makha khudimaki agitation tawjikini maramdi mara leitraba khungakpa jing phajin biba mara leitaba khungakpa jingbu minungsi leitna tamthina potpine biram matungda hatpase akoi yaningde abagi khongjang sida akoi makhata na changsin sakini then laibiriba Thoubal gi certain area da laibiriba club samstan khudimana akoi JAC gi matung pangbire herga apunbagi oiba pangalna akoi amuktangdi apunbagi thonga ju unmina se akoi biriba akoi gi manipur praja khudimakna nongmagi sumaina akoi gi khungakpa singja akoi gi makal makha khudingi tosar tobiba phabiba hatbiba tobuse akoi yaningde habse manipur praja khudimakna akoi support tobiu praja khudimak lawminasi obatobo akoi leiriba phibam sida akoi hojik makal makha khudimaki education tawjagani habse akoi JAC side gi thamjari aduga ai samak JAC sigi akoi vice president ojabani aduga kainogi apunba club taragni pan kaksin hunogi oina su general secretary oibani ai isagi minna tombo maitei adu yargadi aroi boina akoi mayam da haijari manipur praja khudimakta haijari amadi Thoubal gi akoi bida lebiriba club samsan khudimakta haijari akoi na ngasi sangsin jari yamna democratically oiba khongjang sida mipum khudimaki support to bi haibse akoi JAC side gi haijari social media gi thongda amadi press medei thongda haijari